अहानबदा मणिपुर सर्कल न्यूज की माइकईदगी मयाम तरामना ओक्सरी लोइना ngasi numidangaramda phongkiba pausesingda yawba maruiba headlines sing pathokjage kanglei pakki maira pause na headlines oiduna phongli kuki militant singna koktru khulda drone ohum thajilakpadagi khul ngakpa singna double barrel nongmaina blank fire tawduna tanthokre nakalamoromda job card holder singna numit chamani gi thabak subagi khuchumal center dagi direct masa masa gi account da transfer taroklagani Dr. L Bobby na hai India ki Chief of Army Staff State asida thunglare combing operation chathabada Bishnupur Kaksing Thobal amadi Imphal East ki mafam kya da combing operation chathabada khulai kayamarum phagat pangam khre hairi makhatana sumna phongdoli Thobal da child trafficking child labor JJ Act and Proxo Act ki makhada awareness program pangthokre kuki zomi mar haina sajinagada bani haina kuki MLA singna phongdokre ingorok turel pathokuna ising kaya thumjinkhre mapithel damna myamda awaba kaya pire double engine gi legakna engine start tawdana leikhibana myam ware manipur da su national space day gi thoram pangthokre sekmai parau lailat amasung thanga leikaida yumchani ga humpu singda thiba humbagi thabak chathakre makhatabada sandokna pau pijari kuki militant singna kautru khulda drone ohum thajilakpadagi khul ngakpa singna double barrel nongmaina blank fire tawduna tanthokre hairi kanglei pakki mera pause de kilakhochari bathok sage Imphal West District ka lonariba Kangpokpi District ki harau thel gi singthakta matam kaya gi mamang dagi kuki militant singi achouba kem ama oina leire loina na mafam asida bunker kaya saduna hojiksu apaba makhal gi khulai paiba kuki militant singna khulingduna leire ngarang numidang su hairiba harau thel singthaktagi kuki militant singna koktruk maitai khulgi nongthak ki sarukta drone ahum paisilak khre haina khunja singna phongdorakli ngarang numidang pung 3 minute 35 rom taba matamda harautel sports university gi mathakta thangba singi sarukta leiriba kuki militant singi bunker dagi drone ahum koktruk maitai leikai gi nongthak ki sarukta thajalak khre hairi hairiba drone ahum adu matam amatada mathang mathang koktruk ki nongthak tagi paiduna leikhi maduda koktruk khul ngakniba khul ngakpa singna urakpadagi khudakta double barrel nongmai season aduna nongmai round manga rom blank fire tawbadagi drone ahum adu khudakta harauthel rom da paichin ki hairi khul ngakpa amadi khunja singna phongdorapagi matung inati koktruk khul asi Kangpokpi district ki manung channa leiriba harauthel singthak leiriba kuki gi bunker sing asida sumnatagi meter chani chahum rom lapna koktruk khul asi chingya gi sarukta leibani hairi maduna makoina chingthaktagi nongmai amasung bomb kapsinduna landarakpa matamda yamna komna thoi ngarang drone ahum thangna thangna na koktruk khulgi nongthak ki sarukta paisilakhiba adu khulasigi hojik oiriba phibam ningthina khangdu laga makata na nomai amade bomb kapsinduna landaraknaba honarakadra haibagi singnaba chauna leire drone ahum paisilakpada khul ngakpa khunja singna double barrel sajanaduna blank fire mangarak tawkiba matamduda manak nakpa mafam singda CRPF MR amadi Manipur Police ki kangbusu adumak lei adubu kut handuna nomai kapkiba mata leite masigi matungda kuki militant singi maikaidagi nomai kaptharakpa amadi drone paisilakpana singbasu amata leikhide hairi khul ngakpa amadi khunja kharana phongdorakpagi matung inadi hojik harauthel singthakta afaba makhalgi khulai paiba kuki militant singna khulingduna makoigi bunker kaya saduna leiriba si manak nakpada leiriba security force ki kangbuna adumak khanglibani loinana Manipur lengakna su khangna khangna karigidamakta kuki militant singi bunker sing asi thugaidabano amadi mafam asida leiriba kuki militant sing asi takthoktana sum leihanliba karigino haina wafam su phongdokpaga loinana athuba matamda harautel singthakta khulingduna leiriba kuki militant sing asi athuba matamda takthoktuna thangnana leiriba koktruk amadi maitai khulsingda leiriba khunja sing leitana leihanba phanghanbiyo haina su phongdokhi atopa paw madana kuki zomi mar haina sejinagadabani haina kuki MLA singna phongdokre kangli pakki mera pawche na phongbani kuki jo haina sejinabagi mahuta kuki zomi mar haina sejinaduna kuki zomi mar singi identity hena masak taknaba honarase haina kuki MLA singi maikaidagi phongdorakli MLA ngursalung sanate MLA LM khauti amasung MLA Bujagin Baltina tongan tongan ba thadorakhiba serol singi matung ina mamang thakta thokiba serol singda kuki jo haina sejinariba si
आइडेंटिटी मसक ताकपदा मपुंग फाब ओइदे मरम अदुना हेना मसक खंगनबा कुकी जोमी मार हाइना सिजिनगदबनी हाइरि।